Irang asina maram oiraga tongan-tonganba relief camp ta changjapham louriba inmate sing Lainingthou Sanamahi Temple Board na pung amadi eshei tambirakpagi mahei yanba nongmagi hengatlakli Ngasisu Inmate Nupi Luhongbagi Seipham Amada Mai Pakna Saruk yakhre chahi ani faraklaba Irang asina maram oiraga tongan-tonganba relief camp ta changjapham louriba inmate singda Lainingthou Sanamahi Temple Board ki pung eshei amadi jagoi gi loisangna sintak sindambagi thabak chatharaga lakli Irang asigi chaitheng fangduna serau kolatabe kangpokpi amade torbungdagi lanjenaraktuna Ngamkhre High School Saumbong Lamboi Khonangkhong amade Thangmaibanda hangba relief camp singda changjapham louribi Inmate Nupi Mari Luhongbagi Seipham Amada Mai Pakna eshei saktuna saruk Yaba Ngamkhre handak nauna amuk sajiba relief camp ki inmate singda LSTB ki pung eshei amadi jagoi loisangna sintak sindambagi thabak pangthokhi relief camp asida changjapham louribe ikaudagi sanjrambam roshan ge loinabe sanjrenbam chanu leimana thangmaiban lila singh khonangkhong ge luhongbagi Seipham Amada Mai Pakna Saruk Yaba Ngamkhre haukiba chahi ani rom ase tofam khangdana relief camp ta wana leirakhe eshei asi hanadagi khara pamlaga lakpani asigumba matang asida LSTB ge pung eshei amade jagoi loisangi oja indirana thawai yauna takpi tambibadagi khudong chaba asi fangba ngambani mahakna khongdariba sinfam asi punsigi oiba ngamnaba hotnagani masida Lainingthou Sanamahi na thousand biba oishanu haina chanu leimana fongdokhibaga loinana LSTB bu Ngamkhre leitana thagatpa fongdokhi relief camp manga dagi punna nupi manga luhongbagi Seipham Mai Pakna puthokpa ngamkhiba asina LSTB gi pung eshei jagoi loisangi sintak sindambagi khongthang ase nongmagi mahei yanba hengatlakli